Nekoidagi tai price loba cookie na price loba karino mayam drugs poppy mi hatok na bagi ain na yadaba karbar tawbada cookie na number 1 tare mayam khubam ta phubiu khwak phubiu ko video amasu yenghanjarake ngarang ni Mizoram da mekoina akoi mizo ga akoi ga chile daw nen haido Mizoram da Kuki Nupe ma drugs pubada lupa karor ama makhai muki hena drugs phare black bolero da noi nasina naw ni haido aduna ne Kuki na leiruba mafam punamakta hatok na ba tawbani aduna Mizoram da chatlaga drugs pubada phare ne koina drugs purido black money tawbada aina yadaba thabak tawbada popi thabada migi lam tanbada world da number 1 kanano Kuki Manipurgi irang se kitang ngasi amtang hai ki ko mai dei singna moina government pairaga biren na government pairaga na traga moina Manipur lit to bagi moya Kuki si usit tabat tawraga moi lan horak moina lan horak matam na moina khan bagumna ngamdra bagi Kuki si moina ngamdra ba do moi se ikai bagi aduga ikai raga moina landa mating pangnan na ba tangkhunda moina mai dei singna akhoi ngamdre kanbiu hai be ikai bagi mai chinwanda dum hai do bu ikai bagi moina koina phajana tawraga tangkhunda mating pangbiu hai na ga to ado matangkhurna koi lan kamna bu yingma matam na moina sittaba mukka to do kun ga mai tharak tana mi ga harak tana torga moi gi tangku gi khun do ahum tang mai thama tam tam moi ngaure amukka ado moi mukka mai de na su yadre tangkhun na su yadre moi na amukka Manipur da khan naga laiba sing da muk mating pangana ba dum koisin koire ga kai ka haisa moi gi naga sing na moi gi mating pang na ngai gi yam lun chan tawe ba ado de kai bai wane ta sing na naga sing di naga and Kuki's brother ko Kuki naga mizo brother ne lu sei do Mizoram da khoi brother ne ba tangkhul ga mai dei di tongan ne ko se tangkhul sing na ki khra bagi moina nagada khara mateng pangnan yara na ba ma du da do lei ro ngi di koi naga ga ko Kuki se brother ne ko mai te ga tangkhul se brother ne aduga last da ama haye kana gumba tangkhul na taba tangkhul gi khunda leiramba hadi tangkhul singi khunda palam mi leiradi noi hungthok pa yare matam si yadre ba yarak dre ba tangkhul khoji o henjin amuk tawrobni na horin tangkhul sunat taba da awaba sok dana ba tangkhul gi khunda leiba mi sing ko tangkhul nan tangkhul sing do khara sing tho o khara hung tho natradi arim bada awaba nangani nasi tangkhul sing gi Facebook gumba WhatsApp gumba da moi naga ni hairasu naga sing na press tawbado noi u hangu ado asengba aise asengba naga ni hairadi tangkhul dagi laptho adona kwai de phaba mai dei di koi tawning drabne mai dei di ada mayai da ko phukri da nga khra leibugum leirabnina moise adum leira yare dot oye tangkhul da horak panina kana gumba tangkhul na taba tangkhul gi khun da leiba mi adum na aduga tangkhul ga yamna tinna ganu aremba ko awaba tarakani adum hoyik aina haibi ba matungda no hoi leira tangkhul gi khun da adum leira di ai ure
sing mấy thằng ngày có thì hồi nãy qua bắt tạm bắt tạm nó hồi nãy khối xì re số du tô re ra tôi hai ra số cán ra rồi mấy hậu rắc và làm mấy chắc mà thăm nó khối chúng sinh là đi qua bắt tạm này mấy đứa nào mà mít giàu đó vợ có mà căng mà thăm được đúng chắc vậy nè cái nào cũng bà tang khun hai ba se beware of tang khul ko beware of dog nate beware of tang khul ada to daradi awa bata gani tang khul kitang nate mai te su yam luna tin na ganu aduga khoi kuki da tin na ganu horen awa bata gani mai si hum se manipur gi mai chak hobdo mai si kuki mai te tang khun ni na tharadi sing na hai de thấy độ mỗi đi thấy độ có beware of tang khul beware of cookie beware of mấy tây to đó nói gì quay gì phá ai bị này có nóc na xem na pot pura chất bari na khôi na kari na tabi da khala din hoi da wa này cái này hai bị chung ngắc hai bị này có hồi cái này hai bị nan tang khul nan cookie nan mấy tây sinh Silu, I was just dalo silagay sige. Masida Kuki Nupe sina mahaki video sida ay natazaba matamda karigumba karadang fongdok chaning badi mayam ni yam sanghini haiduna maitay singna ngamdabagi kaina Kuki da ngamdabagi kaina hairiba ko nang nangangi ba lon dusu Kuki Nupe nang tao nang nangangi ba lon dusu maitay loni nang nalepiba mafam dusu ko yellow mi oriba singini maitay singi lamda nang lepaga nang nawangangi ni maitay sing nang ngamdaba ina khan nganu maitay sing na nungai bidabani maitay singi aroiba laktri aduga nekhoida India gi force na nekhoigi maning da nekhoida guard tawbibagi maram na nekhoi leibani ko hairiba sin nekhoi nang khoi khangu aduga maitay hairiba khoi se nungsiba pamba kanglup amani asigi example hairora nekhoigi Kuki gi mi sing nupi ama winger tongaga Manipur da mai akhoi Imphal da lakpa matamda Arambai Tengol na phasana wahang tahum tawbiraga Arambai Tengol gi makok oza Coroe nganbana iche haina kawi nekhoi already hat khidrobani nekhoi di Arambai Tengol gi makok tuna salute tawjari oza Coroe nganba mahakna iche haina kawraga pakhat kano akhoi karisu tawroi hairaga thadok pigeba jiriba amda Arambai Tengol na nekhoi gi Kuki mioi mari phaba matamda makhoi lan tawnaroi siko nuksi chanana leisiko mathang lakpada kari chasino haibiu sa chasira kari chasino haibiu hairaga thadokhiba nekhoi already hat khrani ko ado maitei singse nungsiba pameba nagaga nekhoi ga matam amada lan tawba matamda kanana nekhoi da leibham pigi maiteina ko ado maiteina ki ai khanganu nekhoi na leiba mafam do maitei gi mafam ni ahan ba point da ani subada maiteina tangkhulda kaino akhoi haiba ngamdana akhoi gi mateng pangundi haiba ngamdana kaina mateng panghali kaina nekhoi nang na haido nang gi wakhal do khanbada akhoi di nokningba ma phawi tangkhul singda maiteina lao haina lan tawrasi haibro nekhoi gi thabak tuna yaraktabneba nekhoi na tangkhul gi mi hali dudi nekhoi na hana mi hatpa hobona tra nekhoi na hana yum mai thaba hobona tra nekhoi na kaino singi khun ngakpa singi sang mai thagi bado aduga gi yaraktabneba phattabado khangakpa tangkhul singsu haibadi naga singsu khangakpa adugini maitei amasung tangkhul punriba haibadi naga puliba aduga mayam sigi matang da comment tawbiramu akhoi gi kaino naga gi manungda tangkhul haiba community se yam chauba community ni ko tangkhul ado Kuki singna tangkhul se naga da me khoi challi ai me khoi haidiba kacha naga hai me amse video ama khaktang nate aine uri se akhoi yam greba kacha naga hajda haidorba naga di akhoi gi friend ni tangkhul di nati hai se adu tangkhul haiba community se naga gi yam chauba community ni haibse khangde aduga nekoina tangkhul gi mi hat khriba natraga su nekoina mioi mari ba mioi taruk naga gi hujik fari ba singdo naga gi manung delaiba topa community singna nekoida nungsiram ngani khanbra aduga nekoina Kuki naga mizo machin manau ni haido naga singna ne oi hairaganu ai hairam ngani oh sai haibirakan koi chinnaw nati koi chinnaw nati ai hairam ngani kai no khangbra nekoi gi thabak tuna minung si khangdaba Christian ai na maming da pallaga popi thabagi drugs thabagi dongmai lainabagi bomb top lainabagi Christian kauba
nupi angang hatokpa migi lamda lam tanba nekhoi bu kanana masin mana waina haidoino kanana hayen ningdoino hayen ningde ko aduga nekhoi na maitai ga samnarunu ka haido nang lepi ba mafam dusu maitai gi nang ngangi ba dusu lon dusu maitai lon aduga manipur hairi ba mafam se asidagi sportsman power gold medal puraktana India se world se देखो मणिपुर सिबु मणिपुर की माई से माई ngaiba world da manipur bu thoi boy na saktak liba sing je ase khoi kana kana no haibna khoi kuki degi yaurak pro kuki gi myo yamata world gi sports da gold medal lore haiba tar bo adu maite gi mirabai chanu maite gi football players maite amasung naga gi natra chungreng koreng Mary Com, Maitei amasung Naga, yellow mi oriba asina sports ta ekoi India se represent the world gold medal, bronze medal, silver medal lauraga ado Kuki gi nekhoi degi tabro nekhoi degi tai prize loba Kuki na prize loba karino mayam drugs poppy mi hatok na bagi ain na yadaba karbar tawbada Kuki na number 1 tare mayam khuba am ta phubiu ko video masu yang jara ke ngarang gini Mizoram da me koina akoi Mizo ga akoi ga chili daw ne haido Mizoram da Kuki Nupe ma drugs pu bada Lupa Coroe ama makhai muki hena drugs phare black bolero da noi nasina naw ne haido aduna ne Kuki na leiru ba mafam punamak ta hatok na ba tawbani aduna Mizoram da chatlaga drugs pu bada phare ne koina drugs puri do black money tawbada ain na yadaba thabak tawbada popi thabada migi lam tanbada world the number 1 kanano Kuki haiba dugidu mekhoi gi mentality se mem akhoi mangai re haina leiba mekhoi se akhoi mangai re haina leiba mekhoi gi maral se khandaba mi sing se usit thoidaba amasung naga amasung mekhoi gi naga hoidi tangphul se naga gi marakta thoiba mani naga amasung maitei gi yam nuksiba mari lei yelhomi oibigi nuksiba mari lei nekhoi di lammun bani matam mada naga gi landa nagana na koi hatok tei tawdo koi tan tan ba matam da maitei na nungai ti ai na piraga lehellaga nekhoi na huji afaba sadana maitei ga tinarunu kabui tangkhul ga tinaga nuai na nekhoi hairido nekhoi na leiriba mafam do adugi mi sing do nekhoi na lau mapu jong na tali haido nekhoi nang jong ni se jong ni me ase haidredi kari haini hujikti mikap thoe mi puram si khangareba nekhoi na naga gi mi taruk phagi bodo huji kadai de lei mekoi hingibra si khrabra nekhoi di shaitan gi makhut ta changba matam da mi edo kari oigani haibodo koi na khanbagum nekhoi gi makhut ta taragadi koi kari oramgani haido koi na khalleba matei munau chatpaduga magi nupi duna tongana pukre nupa duna tongana puraga nupi thadoraga nupa thadoktraga akhoina nate kaina haido nakoi chinthiba number 1 phattaba number 1 nupi angang hatokpa number 1 Jesu Christa gi mingcha thienba number 1 oktabi number 1 popi thaba number 1 ikai bro ikai de natra ikai de kamai ikai duri aina yadaba thabak tawraga thabak tawwa mine ikai ba khangbro लोट लगा नुपी ना लोट ना ड्रग्स पुरक्तना क्वा चपत छाइना सदा चादना पुरक्तना लागा पुलिस फारे होइति कल्लु छु मागी हुजिकी मैम ngangiba वीडियो से ngangiba नुपा से असिदा I हाइगे को ममिंग गदि खंगदे तुम सोशल मीडिया दा फंगनबगिनी नखोइना मिजो ग नखोइ ग नचिना नाउनी हाइबदो नखोइ कुकी नुपी म मिजोराम दा फागरे ड्रग्स पुबदगी को Lupa Coroe मखाइ मुकी ड्रग्स अदम दा कल्लु छु नोइगी नचिना नाउनी ना हाइबदे यारकनी को नोइगी नचिना नाउनी ना चो पुग्रो नि हाइरक पयाय दा कल्लु छु नोइगा लेमिनरिबा मफम दो मफम पुनमकना ने नोइ बांग्लादेश तेगी नोइ कमाइ ना तालगा लाखि कमरा बांग्लादेश तेगी बांग्लादेश आर्मी ना नखोइ तालकपनि याद्रेबको नखोइसे खोइ ओजा आरामबाइ तिंगुलगी ओजा मन हाइगेबा मीदी मी अदु ममै खतनी मखोइ पान्द्रिसे छा ममै खतनी मखोइ पान्द्रिसे हाइदो थागचरि म्याम मणिपुर दा लेरगा मणिपुर की चारगा मैतै लोन ngangaga मणिपुर की येलहोमी ओरिबा नागा अमसुंग मैतै दा ngangai aduga tangkhul gi manakta leiba topa naga sing thokho kari tawrak yai mekhoi huji hatok tore mekhoi myam mekhoi gi planning leri myam hat gi planning ni mekhoi gi de mekhoi gi thabak leite mekhoi hatok pa tu thok pa manghan ba bai kai da drugs thasino kadai da kai jwar sanasino kai da phattaba tawsino adu katang khallaga leire bako asondana machindana Christian
Jesu Christa na ay nandi haijero Jesu Christa na lairam taragadi nang sum pai met kani sumai ton thagachri losinjare ke mayam long live Manipur Kuki Nupe dagi drug fare Saitol Executive Force na Churchanpur District ki Selbung dagi Kuki Nupe amana purakpa Lupa crore amaga lakh tara taret ki mamal oigadaba heroin sapon kep yangkai Mizoram da fare Nupe asi amuba masugi bolero neo tongduna Manipur gi Churchanpur dagi Mizoram tamna laklaga aizol yorokpada haukiba ahing da phakibani Nupe adugi maming Nancy Haukip chahi yangkai mathoi apokpagi ming Jangsem Haukip kawi